Imphal ki high school Asia ki manung Leiriba Bamon Lekai ki Mera Paibi Lup Ahum na Sinduna. Manipur da President rule thamlakpa amadi Lenga ki Chief Minister na Fam Thado ki Badagi. Khulngakpa Singh Faba Punba Thoklakpa bu Yaning da Fongduk na Wakat Kongjang Chathakre. Ngasigi Wakat Kongchat Adu da Sarukya Kiba Mera Paibi Brahmachari Mayum Rosie na Fongdok Kibada. Central Lengang na Manipur da Yengliba Mityang asi Nungai Jade. Manipur da PR Thamzilakpa. Kuki narco terrorist sing na landarakpa matamda miyambu amadi Manipur gi apunba saktambu kandaba yade haiduna khulngakpa thorakhibani khulngakpa sing thoklak lamdaba taragadi Manipur aduki matik awaba taramgani loinana luraba tangkak asida Manipur gi chief minister na fam thadokhiba khulngakpa singbu police na fanaba hotnarakpa asi yaragadi Manipur miyam gi yengbiduna Central Lengang na miting changbiduna Manipur da tangdu laitaba punsida Hanjin Hanbiu Haina appeal Toki. Center na haitare khoi da dik in biri bam eng sida khoi aduki matik yamna nungai jade adai Manipur da PR thamjalakpa adagi khoi khungak pasing na amdraga di aduki matik khoi Manipur jawa ba taraga da ba haidi khoi ngak pi chen biri bam yam si pha ba adagi khoi gi sarkar si naudi kai ra kan dik tang tu leita da ba praja sing sida awa ba chai na ba khoi rang khoi chau na ba maleri si khoi praja sing si am gudi makta awa ba tare masi mayam na thu ba da khoi ko an biu center na masi thu ba da mi eng chang biu Manipur praja singda yengiba sumba yamna nungai taba mi engse handu piu praja sing bunu sibiu haibo pham si